अहानबदे यामना मरुइबा पाव अमा पंदमदगी लोकचगे मियाई चल्लबा नुपा अमा मियोई खरना फुबदगी लेकन्नबा ngamdana leikhidre physically challenge oiba miyai challaba nupa ama mioi kharna fubadagi leikannaba ngamdana leikhidre senaba mioi ani fare je system crack sang lodana leiri thaudoga singarang Imphal West district ke singjamai police station ke manung chanba langthaban lep mayai leikai de thokibani leibak thiba thaudoga du leikhidreba mioi ama nongthongbam ingosa sahi 65 apokpa leikhidreba nongthongbam manikawi imung manungdagi phangba pawda leikhidreba ingosa physically challenge person oibeta natana matanta leijaba mioi ni ngarang nungtin pung ani khara helakpada leikai edu leiba Pukharbam Robert sahi 65 apokpa leikhidreba manauton amadi koijam risikanta sahi 65 apokpa ingoga loinana mioi khara ingosagi mayumda sangba unauki hairi mahusagum ingosa yumdagi mapan hek thoklakpa matam phawbada thoklaktabadagi yumronabasingna nungthun pung mari adwaida sangduna yenglubada mahaki hamangda masa sokpagi dakpham leibagi taduna leirambani khudakta mahakpu Rajmedicity tamna pukhi adubu Leikannaba Ngamdana Leikhidabani thaudok asiga mari leinana police na case amaga laukhatpaga loina Pukharbam Robert amadi koijam risikanta police na phagatkhre lekai gi oiba mifam pangthoktuna ingosagi haksang rims ki middle sang the postmortem tawkhrabasu lauduna leiri thaudok asida senari ba Robert Manipuri Police Department da thabuk tawba mioi ni hairi aduga mathangi update asna kanglei paki mera dagi laukhatchage nungaibana awaba khangde haibadu sabsana Manipur da thokadoribra tha tara helakdaba Manipur thokliba kangdup ani gi lan asi loisina ba bharat lengak na paikhatpham thokpa thabuk adu paikhatana hojik phawo to mena laisali Manipur lengak na su lan asi loisina ba hona biu haina bharat lengak ki lusing basing gi mafam da thawna leina haijaba ngamdaduna leiri aduna bharat lengak amadi Manipur lengak ani na ningai dana laithokliba asina taklibadi Manipur gi miyam warning laga wazo sining laga sicho angam ba yum mai thajaro amadi hanajaro haina thadokpa chap manai haiba yai masi yamna lan bani haibasi bharat lengak amasung Manipuri lengak na khangna Manipur thokliba kanglup ani ge satirba lan asi political solution ama puraktuna loisana ba hona pham thogi adubu hairang linge yurang ba haiba gum lan thokliba Manipur da ikui kuidana pangthok kaduriba tara nipan suba lok sabha mikal pangthokna ba Manipur lengak amadi bharat lengak ani na sem saragli ba asi mafam matam yamna sada bani lan thokliba mikap miraw khona ni liba masagi mayum mai tumna thadokki badagi mi lising humpu hena relief camp da awaba punsi mahing hingling matam sida matau karamna Lok Sabha election pangthokpa ngamgadoribano bastanatana Manipur gi sing amasung tam animakta sangthok sangsin tawba yadri kanglup ani gi marakta au ba hanabagi phibam adu hojik leiribani kayagi matik phibam phattabagi haibadu afaba makhali khulai paiba security singna sayum saduna section nangak silibus chief minister and biren atai minister amadi MLA sing phawu Surasanpur more kangpokpi haibadi Kukising na taumphom singda khongda phawu ngamdana leiribani oiribi phim asda matau karamna Lok Sabha election niyam sumna miyam na pamba mirep khanduna vote tha thaba ngamgadoribano haibadu Manipur lengak amadi Bharat lengak ani na khangphom thogi thokningai matamda Union Home Minister Amit Shah Manipur da laktuna numit ahum ni leramki adubu mahak lakpagi kanaba karimeta phangkide numit tram ngani ki manung damuk hana Manipur da lakani hairam laga ngasi pawo Manipur da khongul tarakhidrabani maduna Bharat lengak ki lusing basing na Manipur thokliba kanglup ani gi satirba lan asi luna khande haibasi makoina ningai dana lai thokliba asina amuk takpani haina lawboyai aduga khwaidagi hena asuba thodang lawphom thokliba chief minister na sutha tara helakdaba fawba Prime Minister Narendra Modi unaduna lan asi loisina na ba hona ba ngamdre Bharat lengak ni yengsilli hona ri tawba yaba Tauri lan mi tengol leptana Manipur thajilakli haiduna makhau phongna phongdoktuna leiri makha taba minister MLA singsu amato oina punsinduna Manipur da santi purakna amato oina lawpham thokpa thodang adu lawbu ngamdri chief minister na pamjana hapsakiba minister ani yaunu kuki MLA tarana Manipur thugaina bai phongphongna honarakpada chief minister na ain gi oiba thabuk amata lawkhatana kaw thabugum thadoktuna thamni basi yaningde haiduna Manipuri miyamna iphongphongna ngangna saknaraklabani adubu miyam na ngangning daga ngangna jo haiduna lengak amadi Manipur lengak ani mangna khangjin usinatna lakna kibani haibada haiman ba thokloi Manipur kanglu pani gi lan thokning laga thokso Lok Sabha mikal ki election di pangthokna ba BJP gi state election management committee semkre haiduna miyam da lauthorli ba sinatak padi Lok Sabha mikal ki election di pangthokna ba BJP gi state election management committee semkre haiduna miyam da lauthorli ba sinatak padi nungaibana awaba khangde lan thokna basu namduna Lok Sabha election pangthokani haibidu takpani masi asumba oiroi haibasi Bharat lengak amadi Manipur lengak ani na khangphom thokpani video sing bibagi damakta mayam pumna ko amuka hana thagachari ano update ki damakta online Manipur YouTube channel asibun subscribe to biramu thank you